Manipur Top Channel की माइकैदगी मरुओइबी ई पाउसिंग मियामना थमजरी अहानबदा पन्नम पाउसीदगी नेशनल इंटीग्रेशन टूर द सरुक यारुब महिरोइसिंग गवर्नर गु उनखरि नेशनल इंटीग्रेशन टूर 2025 सरुक यारुब महिरोइसिंगना ngasi गवर्नर गु उनदुना मखोइगी एक्सपीरियंसिंग पाउदोंखरि राजभवन की दरबार हॉल द पांगथोखिबा थौराम मदु वा nganglदुना गवर्नर अजय कुमार बलाना असुगुम्बा टूर सिना महिरोइसिंग द लेबा सिगी डाइवर्सिटी खंगनबदा असोब कानबा मपीगनी असुगुम्बा टूर सिना लेबा सिगी तोवान तोवानबा कांगलुप सिंगी सतनबी सिंग खंगनुना यूनिटी की वाखलोन अमा महिरोइसिंग दा पोखनबा ngamgani haiba wafam tamki नेशनल इंटीग्रेशन टूर द सरुक यारुबा स्टेट सिगी तोवान तोवानबा डिस्ट्रिक्ट सिंगदगी महिरोइसिंग अदुदा प्राइम मिनिस्टर नरेंद्र मोदी की एक भारत शास्त्र भारत प्रोग्राम की मतानस गवर्नर मरिक सिंह खनकी प्रोग्राम से लेबास की तोवान तोवान स्टेट सिंग मरी यूनियन टेरिटरी सिंग द लैरिबा मियुसिंगा वखल तामिनदुना नेशनल यूनिटी मपांगल कलहन मंगमगनी हाइबा वाफम सतमकी असिगुमा प्रोग्राम असि तोइना पांगथोकपा दरकार ओइ हाइबा गवर्नर थमगल लोइना मणिपुर की महिरोइसिंग मपान स्टेट सिंग द सतपा मदी मपान स्टेट सिंग की महिरोइसिंग सु मणिपुर लाकपा हाइबा यामना मरु ओइ हाइकी थौराम मदुना नेशनल इंटीग्रेशन टूर द सरुक यारुबा महिरोइसिंग सु मखोइना थेंगनरखिबा वाफमसिंग गवर्नर पाउदमदुना खंगनखियानसु पाउसना मखातारी अमरमदना मिललना ये पाउजल पिरखली लाखलिबा सचेत कुंथ्रा मदि कुंथ्रागा मथोइ मालिया कुमसिंग लिसिंग अहुंगा समरिगा कुनगा होमदोइ मितई सही हौबा सजिबु सैरावबा अमदी इरोल फितर न लाकपदा मितई इरोल इयक लोइना सिरोल अपन मुलुक मिलल खंगलै पाना ये पाउजल पिरखली मिलल की सेक्रेटरी पब्लिसिटी न थादोरकपा सियोलमन हाय सैरावबा अमदी इरोल फितर न लाकपदा लमदम सिद थोकलिबा लान की वरोइसिन पुरक्तुना तांगदु लैताब खुंदामिनरिबा फुरुप मसेन की मरक्ता थाजनब थमदुना नुंगसी चानब खुनायम ओइरसनु अनौबा सही न लाकपदा येलो फुरुप पुनमंगना इसागी लोल मयेक अमदी लोइना सिरोलबु मलेम की थाक्तु पुखनब होनसे हाइदि लमदम असिद थोकलिबा सही अनि मपुंग फरगलबा लान सिगी अवास थेंग फंगलिबा लंजेनदुना तोवान तोवान रिलीफ कैम्प द संजफम लौदुना लैरिबा इरेसा सिंगी अवाबद सुसरुक यारी अमरमदा मिलना पाक्सना मितई मयेक लेहननबा होनरकपगी माइहोइना ngасidi मास्टर की थाक फाव यौरी अदुबा लैंगा की लोइसंग पांगथोकपा फंक्शन सिंगदा सिजनरीबा बैकड्रॉप अमदी ओरेक उयुम तंबदा मितई मेक सिजनदबा यौरकपा लेबकथिबनी थावोंग सि मखाताना तौबिगनो लोइना लमदम सिद सिजनरीबा साइन बोर्ड सिंगदा ममिंगतगी ओइना सिजनरीबा अमदी खुन खुन लैकाय लैकाय की होजंग गेट थारिबा साइन बोर्ड सिंगदसु मखोगी लोल में सिजना सिहनसु सियोलसिना मखातारकली अतोबा पावमना एमयूसी द विजुअल आर्ट की कोर्स हांगदोक्तुना महिरोइ सिंग तंबा हौरे एमजोय मणिपुर यूनिवर्सिटी ऑफ कल्चर एमयूसी दसु विजुअल आर्ट की कोर्स हांगना महिरोइ क्या तंबा हौख्रे हाइना आर्ट एंड कल्चर की स्पेशल कमिश्नर एमजोयना फोंदोख्रे इम्फाल आर्ट कॉलेज लिंकतपदा असोबो थौदांग लौरंबा हंजबम श्यामोबु निंगसिंगबो ओइना इम्फाल आर्ट कॉलेज सिनुना नुमित तरुंग निसा थकदबा हंजबम श्यामो शर्मा आर्ट गैलरी द पांगथोकपा तरागा मापन सुपर आर्ट एग्जीबिशन कम फेयर 2025 ngasi हौदोकपगी थोरमदा मथकी वफम से फोंदोकलादुना मांग हाय आर्ट प पामजब माइरोइसिंगना लाई येकपा मतमदा नुंगयब थीम क्या मगलोइना येकलिबनी लाई येकलाबदि येकलिबा लाई अदुगी येंगफम यावगदबनी लोइना येंगलिबा मी अदुसु लाई अदुगी मरमदा खनगदबनी माना मखा तारदुना असिगुम्बा आर्ट एग्जीबिशन तोइना पांगथोकतुना हौरकलिबा नहासिंगना येकलिबा लाइसिंग असि मियामदा उतपा अमसंग हैबो वाफम तमखि थौरामदु इम्फाल आर्ट कॉलेज की प्रिंसिपल ओइरंबा एल मधुचंद्र इम्फाल आर्ट कॉलेज की प्रिंसिपल इंचार्ज के दिलीप कुमार मसुम मणिपुर स्टेट कला अकादमी की सेक्रेटरी सुनंद थोकसोमसु सरुक याखि थौरामदु की मनुसना रिदम ऑफ मणिपुर की आर्टिस्टना लंगदेन थिनबगी शो मसुखि April ani phawba sathagdaba exhibition come fair 2025 sida college asigi mahiroi na yekpa laising asaba amadi ahakpa saktam kya miyam uli exhibition asida college asigi mahiroi amadi artist singi artwork sing uli miyam na ayuk pung 13 dagi numidang oirum pung 3 phawgi manungda laktuna artist singi artwork sing asi yengbagi khudong saba piri exhibition come for asida college asigi mahiroi singda loinarakpa TAT बिहिति मियामना उथोकपा स्टॉल कया यावबगा लोइना तोवान तोवान कैटेगोरी तगी संगदमनबसु थमली
ꯑꯃꯔꯣꯝꯗꯅ ꯎꯠꯇ꯭ꯔ ꯁꯪꯂꯦꯜ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯥꯏꯁꯧꯁꯤꯡꯅ ꯂꯩꯊꯧ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯊ꯭ꯔꯥꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠ ꯑꯁꯤ ꯇꯠꯅꯕ ꯊꯣꯛꯄꯅ ꯃꯤꯌꯥꯝꯅ ꯅꯨꯡꯅꯥꯡꯕ ꯄꯣꯛꯂꯤꯕꯁꯤ ꯀꯣꯛꯅꯕ ꯎꯠꯇ꯭ꯔ ꯁꯪꯂꯦꯜ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯥꯏꯁꯧꯁꯤꯡꯅ ꯂꯩꯊꯧ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯎꯠꯇ꯭ꯔ ꯁꯪꯂꯦꯟ ꯑꯁꯤꯒꯤ ꯃꯥꯏꯁꯧ ꯄꯨꯔꯦꯜ ꯄ꯭ꯔꯣꯐꯦꯁꯔ ꯀꯥꯡꯖꯤꯌꯥꯟ ꯍꯥꯏ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠ ꯇꯠꯅꯕ ꯊꯣꯛꯂꯤꯕꯁꯤ ꯁꯝꯖꯤꯟꯅꯍꯟꯅꯅꯕ ꯂꯩꯊꯧ ꯄꯥꯡꯊꯣꯛꯄ ꯑꯣꯏꯕꯅ ꯃꯤꯌꯥꯝꯅ ꯄꯨꯛꯅꯤꯡ ꯂꯩꯇꯥꯅ ꯆꯩꯔꯥꯎꯕꯁꯤ ꯄꯥꯡꯊꯣꯛꯄꯤꯌꯨ꯫ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯑꯉꯟꯕ ꯃꯇꯝꯗ ꯎꯠꯇ꯭ꯔ ꯁꯪꯂꯦꯜꯒꯤ ꯃꯥꯏꯁꯧꯁꯤꯡꯅ ꯃꯄꯨꯒꯤ ꯈꯨꯕꯝꯗ ꯑꯊꯦꯟꯄꯣꯠ ꯀꯥꯗꯨꯅ ꯑꯃꯗꯤ ꯂꯩꯊꯧ ꯄꯥꯡꯊꯣꯛꯇꯨꯅ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 6 ꯇꯥꯕ ꯃꯇꯝꯗꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 6 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯌꯥꯝꯅ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤꯒꯤ ꯈꯨꯕꯝꯗ ꯑꯊꯦꯟꯄꯣꯠ ꯀꯥꯕ, ꯆꯥꯛꯂꯨꯞ ꯊꯥꯗꯣꯛꯄ ꯑꯃꯗꯤ ꯆꯤꯡ ꯀꯥꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯄꯗ ꯑꯄꯟꯕ ꯂꯩꯔꯣꯏ ꯍꯥꯏꯈꯤ꯫ ꯂꯣꯏꯅꯅ ꯃꯤꯇꯩ ꯐꯨꯔꯨꯞꯀꯤ ꯆꯍꯤ ꯍꯧꯕ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯅ ꯂꯥꯛꯄꯗ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯕ ꯄꯤꯅ ꯄꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅꯁꯨ ꯃꯥꯏꯁꯧ ꯄꯨꯔꯦꯜ ꯀꯥꯡꯖꯤꯌꯥꯅ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯅꯤꯄꯨꯔꯗ ꯍꯥꯌꯔ ꯏꯗꯨꯀꯦꯁꯟꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯆꯨꯝꯊꯣꯛꯄꯤꯅꯕ ꯗꯦꯁꯥꯝꯅ ꯒꯣꯚꯔꯅꯔꯗ ꯇꯥꯛꯁꯤꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯍꯥꯌꯔ ꯏꯗꯨꯀꯦꯁꯟꯒꯤ ꯐꯤꯕꯝ ꯆꯨꯝꯊꯣꯛꯄꯤꯅꯕ ꯃꯅꯤꯄꯨꯔꯒꯤ ꯒꯣꯚꯔꯅꯔ ꯑꯖꯌ ꯀꯨꯃꯥꯔ ꯕꯥꯂꯥꯗ ꯉꯁꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯂꯥꯏꯟꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯗꯦꯁꯥꯝꯅ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯄꯤꯗꯨꯅ ꯇꯥꯛꯁꯤꯟꯈ꯭ꯔꯦ꯫ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯂꯩꯕ ꯗꯦꯁꯥꯝꯒꯤ ꯑꯣꯐꯤꯁꯇ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯒꯣꯏ ꯃꯤꯐꯝ ꯑꯃꯗ ꯗꯦꯁꯥꯝꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯌꯥꯡꯕꯝ ꯁꯣꯃꯣꯔꯖꯤꯅ ꯒꯣꯚꯔꯅꯔꯗ ꯃꯦꯌꯔꯅ ꯄꯤꯁꯤꯟꯕꯒꯤ ꯋꯥꯐꯝ ꯄꯥꯎꯗꯝꯅꯗꯨꯅ ꯗꯦꯁꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯣꯏꯟꯠ 3 ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯗ ꯇꯤꯆꯔꯁ ꯏꯗꯨꯀꯦꯁꯟꯒꯤ ꯐꯤꯕꯝ ꯌꯦꯡꯁꯤꯟꯕꯤꯅꯕ ꯒꯚꯔꯟꯃꯦꯟꯠ ꯀꯣꯂꯦꯖꯁꯤꯡ ꯑꯁꯤꯗ ꯒꯥꯏꯗꯂꯥꯏꯟꯁ ꯐꯣꯔ ꯇ꯭ꯔꯥꯟꯁꯐꯣꯔꯃꯤꯡ ꯍꯥꯌꯔ ꯏꯗꯨꯀꯦꯁꯟ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁ ꯏꯟꯇꯨ ꯃꯜꯇꯤꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ 2022 ꯁꯤꯒꯤ ꯃꯈꯥꯗ ꯁꯕꯖꯦꯛꯀꯤ ꯔꯦꯁꯅꯦꯂꯥꯏꯖꯦꯁꯟ ꯇꯧꯕꯤꯗꯨꯅ NEP 2020ꯒꯤ ꯑꯣꯅꯔꯁ ꯋꯤꯠ ꯔꯤꯁꯔꯁ ꯍꯥꯡꯍꯟꯕ ꯑꯃꯁꯨꯡ ꯔꯦꯁꯅꯦꯂꯥꯏꯖꯦꯁꯟ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯦꯝꯍꯧꯔꯤꯕ ꯇꯤꯆꯤꯡ ꯄꯣꯏꯟꯠꯁꯤꯡ ꯑꯁꯤꯕꯨ ꯑꯅꯧꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯏꯅ ꯍꯥꯡꯗꯣꯛꯄꯤꯅꯕ ꯇꯛꯁꯤꯟꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯇꯤꯆꯤꯡ ꯏꯗꯨꯀꯦꯁꯟꯒꯤ ꯐꯤꯕꯝꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ NEP 2020ꯅ ꯗ꯭ꯔꯥꯐ ꯑꯣꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯒꯤ ꯗꯦꯁꯥꯝꯅ ꯃꯇꯝ ꯑꯗꯨꯒꯤ ꯒꯚꯔꯅꯔ ꯅꯖꯃꯥ ꯍꯦꯞꯇꯨꯂꯥꯅ ꯃꯅꯤꯄꯨꯔꯗ ꯆꯍꯤ 4ꯒꯤ ITEP ꯏꯟꯇꯤꯒ꯭ꯔꯦꯇꯦꯗ ꯇꯤꯆꯔꯁ ꯏꯗꯨꯀꯦꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯣꯏꯗꯅ ꯍꯥꯡꯗꯣꯛꯄꯤꯅꯕ ꯇꯛꯁꯤꯟꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯇꯝ ꯃꯇꯝꯒꯤ CM ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯀꯃꯤꯁꯅꯔꯗꯁꯨ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯃꯈꯩꯗꯤ ꯀꯣꯂꯦꯖꯁꯤꯡꯗ ꯇꯥꯏꯅ ꯊꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯂꯤꯂꯣꯡ ꯍꯧꯔꯩꯕꯤ ꯀꯣꯂꯦꯖ ꯆꯍꯤ 4ꯒꯤ ITEPꯒꯤ ꯀꯣꯔꯁ 2 BA ꯑꯃꯁꯨꯡ B.Ed ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯇꯦꯖꯀꯤ 2 ꯑꯁꯤ ꯍꯥꯡꯕ ꯌꯥꯔꯒꯅꯤ ꯍꯥꯏꯅ ꯀꯣꯂꯦꯖ ꯑꯁꯤꯅ ꯍꯣꯠꯅꯖꯕꯗꯒꯤ ꯌꯥꯔꯛꯂꯦ꯫ ꯃꯁꯤꯒꯤ ꯐꯣꯔꯃꯦꯜ ꯂꯦꯇꯔ ꯑꯣꯐ ꯏꯟꯇꯦꯟꯠ ꯉꯔꯥꯡ ꯄꯤꯔꯛꯂꯤ ꯑꯃꯗꯤ ꯅꯨꯃꯤꯠ 60ꯅꯤꯒꯤ ꯃꯅꯨꯡꯗ ꯑꯋꯥꯠꯄ ꯂꯩꯕꯁꯤꯡ ꯁꯦꯝ ꯁꯥꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯥꯔꯛꯅꯕ ꯈꯪꯍꯜꯂꯛꯂꯤ꯫ ꯃꯁꯤꯃꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯥꯏꯕꯛ ꯐꯕ ꯑꯃꯗꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯍꯥꯟꯅꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯀꯨꯝꯖꯥ ꯏꯪ 2010ꯒꯤ ꯑꯣꯒꯁꯠ 6ꯇ ꯐꯝꯈꯤꯕ ꯀꯦꯕꯤꯅꯦꯠꯅ ITEPꯒꯤ ꯑꯣꯖꯥ 95 ꯑꯃꯗꯤ ꯅꯟ ꯇꯤꯆꯤꯡ ꯄꯣꯁꯠ 10 ꯍꯥꯞꯅꯕ ꯑꯌꯥꯕ ꯄꯤꯈꯤꯕ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯏꯗꯨꯀꯦꯁꯟ ꯀꯃꯤꯁꯅꯔꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯇꯅ ꯂꯩꯔꯤ꯫ ꯃꯁꯤꯃꯛ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛꯅꯕ ꯃꯔꯤ ꯂꯩꯅꯕ ꯀꯃꯤꯁꯅꯔꯗ ꯄꯥꯎꯇꯥꯛ ꯄꯤꯕꯤꯅꯕ ꯒꯚꯔꯅꯔꯗ ꯇꯛꯁꯤꯟꯈꯤ꯫ ꯑꯃꯔꯣꯝꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯗꯨꯀꯦꯁꯟꯅ ꯆꯍꯤ 4ꯒꯤ ITEP ꯑꯁꯤ NEP 2020ꯒꯤ ꯃꯦꯟꯗꯦꯠ ꯑꯃ ꯑꯣꯏꯅ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯇꯤꯆꯔꯁ ꯏꯗꯨꯀꯦꯁꯟꯒꯤ ꯀꯣꯂꯦꯖꯁꯤꯡ ꯑꯁꯤ ꯏꯪ 2030 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯜꯇꯤꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯑꯣꯟꯒꯗꯕꯅꯤ ꯑꯗꯨꯒ ꯐꯥꯎꯟꯗꯦꯁꯅꯦꯜ ꯁ꯭ꯇꯦꯖꯇꯒꯤꯅ ꯁꯦꯀꯦꯟꯗꯔꯤ ꯐꯥꯎꯕꯒꯤ ꯇ꯭ꯔꯦꯅꯤꯡ ꯀꯣꯔꯁ ꯍꯥꯡꯗꯣꯛꯅꯕ ꯈꯟꯈꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯒꯚꯔꯟꯃꯦꯟꯠ PGT ꯀꯣꯂꯦꯖ DMCTE ꯑꯁꯤ ꯂꯩꯈꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯃꯔꯥꯏꯕꯛ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯋꯥꯐꯝ ꯑꯃ ꯊꯣꯛꯂꯛꯂꯤ ꯑꯃꯗꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ DMCTE ꯑꯁꯤ ꯃꯁꯛ ꯃꯑꯣꯡ ꯑꯃꯗꯤ ꯑꯣꯏꯐꯝ ꯊꯣꯛꯄ ꯑꯁꯤ ꯃꯥꯡꯍꯟꯗꯅ ꯊꯝꯗꯨꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯜꯇꯤꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯗꯤꯒ꯭ꯔꯤ ꯇꯤꯆꯔꯁ ꯏꯗꯨꯀꯦꯁꯟꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃ ꯑꯣꯏꯍꯟꯕ ꯑꯅꯤꯁꯨꯕꯗ DMCTE ꯑꯁꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯇꯤꯆꯔꯁꯏꯗꯨꯀꯦꯁꯟ ꯑꯣꯏꯅ ꯑꯣꯟꯊꯣꯛꯇꯨꯅ ꯑꯇꯣꯞꯄ ꯖꯦꯅꯔꯦꯜ ꯀꯣꯂꯦꯖ ꯑꯃꯗ ꯄꯨꯊꯣꯛꯈꯤꯕ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ DMCTE ꯑꯃꯗꯤ DM ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯦꯛ ꯁꯦꯝꯗꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯀꯟꯁꯇꯤꯇ꯭ꯌꯨꯌꯦꯟꯁ ꯀꯣꯂꯦꯖ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯗꯦꯁꯥꯝꯅ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯔꯒ NEP 2020ꯒꯤ ꯃꯦꯟꯗꯦꯠ ꯑꯃ ꯑꯣꯏꯔꯤꯕ ꯇꯤꯆꯤꯡ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯪꯂꯥꯟ ꯁꯥꯒꯠꯇꯨꯅ ꯉꯁꯤ ꯃꯦꯃꯣꯔꯦꯟꯗꯝ ꯑꯁꯤ ꯄꯤꯕꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ DM ꯀꯣꯂꯦꯖ ꯑꯣꯐ ꯇꯤꯆꯔꯁ ꯏꯗꯨꯀꯦꯁꯟ ꯑꯁꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯣꯐ ꯑꯦꯗꯚꯥꯟꯁ ꯁ꯭ꯇꯗꯤꯁ ꯏꯟ ꯏꯗꯨꯀꯦꯁꯟ ꯑꯣꯟꯗꯨꯅ ꯃꯜꯇꯤꯗꯤꯁꯤꯄ꯭ꯂꯤꯅꯔꯤꯁꯨ ꯑꯣꯏꯕ ꯃꯁꯥꯒꯤ ꯁꯛꯇꯝꯁꯨ ꯃꯥꯡꯗꯕ
NCTE की गाइडलाइन सु फॉलो तौब अमदी NEP 2020 के मैंडेट अमा ओइरिबा टीचिंग यूनिवर्सिटी असि ओइरकनबा देशामना अंगम थाकता होनाजबने है वाफम थमकी सब्जेक्ट की क्लास सेमदुना सही मरी की BSc ऑनर्स विद रिसर्च हौदोकपी की मतांगना पल्लदुना मयंगम सुमोर्जन है माहिरो लिसिंग निफु हेनबी की मराइबक लेपकदौरिबा मणिपुर यूनिवर्सिटी की सही मरी की BSc प्रोग्राम की ओइरिबा सरुक असि ऑनर्स विद रिसर्च नि मसिना माहिरो यमना मागी अपुनबा CGPA हाइबदी सर्टिफिकेट डिप्लोमा अमदी डिग्री लोइरदा CGPA 7.5 फंगलबदी ऑनर्स विद रिसर्च तौबी कोदोंजाबा पीगनी हाइना NEP 2020 की मैंडेट अमनी असिगुम माहिरो अमना ऑनर्स विद रिसर्च लोइरगा PhD प्रोग्राम होबो यानबगी कांगलोन सु लेगनी हाइरिबसी थानी अहुम खक्त ngairi इंडिया पुंबगी हौरगलगनी मसिगिदमक्ता MU न सही असिगी फेब्रुवारी 19 हायर एंड टेक्निकल एजुकेशन डिपार्टमेंट दा 4-year undergraduate program hangnaba infrastructure amadi manpower leigedaba sing pidro khankhre amasum adubu ngasi phaoba masigidama college khandokpa subject khandokpa loidri duga oja awat pasu loguretri maram masin athupa matamda governor na desam gi wapam masida akanba miyeng sangbi dun lokhatpam tokwa thabak lokhatnaba mari leinaba singda pawtak pipinaba desam gi mekeli gi ngasi governor da taksin ki haba wapam desam gi president mayengbam sumorjana makhatana phongdoki Makasa tarakpo na to perform MP Bimol na yumthang nari palebak singa gi marakta lampi thok pisin gi matang na uhang hang kredi ngarang sa ki ba Lok Sabha gi mifamda Inner Manipur Parliamentary Constituency ki MP oiri pa Dr. Angomsa Bimol akoi jamna lebak asina ni khatam laba matung na yumthang nari palebak singa lampi thok pisin gi matang na kari karamba yana sirol sing inakhi bagi hai bagi matang da unstar question oina hang kredi हाइरिबस्ता मांगना हंकी बोवांग सिंग दुदी लेबा असिना निंग तमलबा मतुंग युमथंग नरिबा लेबाक सिंग गी मरकता लम पिथोखिबगी नत्रगना लम लौसिनबगी करी करंबा एग्रीमेंट सिंग लेबिगे करीगुमा लेरगना एग्रीमेंट तौनरिबा लेबाक सिंग दु करंबनो अमदी एग्रीमेंट अदुना लेबा सिगी ngमखैदा पीरिबा साइथेंग सिंग अदुना करी करीनो लोइनना एग्रीमेंट सिंग अदु सेमदोखिबा नत्रगना सत्नाखिदबा लेरगदी मदुगी मरम सिंग अदु पियो हाइना माकी वोहंग अदु याखि मांग हंकी बोवांग अदुगी पखुमदा External Affairs की Minister of State Pavitra Megaritan Irapirak Pakhum Dahai Land Boundary Agreement LBA 1974 amasum masigi English singa niga taraga mathuigi protocol gi matu ina matam dugi yakhai ga mathui Bangladeshi enclaves amasum 111 Indians enclave English singa niga taraga magi July kontraga mathuigi ehingnongyai da atopa lebak ta pikhi अतोपा पाव मदनमो NSN GPRN टेक्स थी दबा हाइने लियांगमिनागा काउंसिल न वरे ब्लॉक रेडी हाइरिबसि लियांगमिनागा ट्राइब की एपेक्स बुदी मोरिबा लियांगमिनागा काउंसिल मणिपुरना मारेमै हाइरिबा खुंगंगसि निंगसिंग थोक्त्रबा मतमदगी लियांगमै खुंगंगी ट्रेडिशनल बाउंड्री अमगी मनु लेरमलबु खुंगंग मनि हाइरिबा लियांगमै गी लैरिबा कस्टमरी लोगी मतुंगिना हाइरिबा मफमसिंग असि लियांगमै फुरुक की कस्टडी की मनुंगदा सरुक सनबा लममनि हाइरिबा लमसिंग असिदा कनागुमा मियोय नत्रगना अथॉरिटी अमतना लमगी मपु ओइबि याबिगी हक अमत लेति हाइरिबा लमसिंग असि योनबा तारबदी मारामै टेरिटरी की मनुंगदा योनबा नत्रगना लैबा हाइना मेमोरेंडम अमा एग्रीमेंट तौनदुना लैरि हाइना लेंगमै नागा काउंसिल सिंदुना पांगथोकिबा मिफम अमना फोंदोखरे हाइरिबा वारेबसि लैना लैना NSN IM की GPRN सेक्रेटरीट Kilo Affairs na thasi ki taraga mari da thoki ba sirola du lengma naga customary amasum traditional law gi mayokta thoki ba sirola mani hairi ba sirola du Senapati district ki manung sen mada lairi ba taimza khunggang gi matam kyari ki satna duna lakla ba lengmai traditional village singa sibu muthatna na ba atamna na sin ba khuzul thorong amani haina lengmai naga council na pn ba phongdorakli Mamang na hairiba khungang asigi matangda lainakibi agreement adugi mayokta haukiba sayi sigi January 10 da Senapati da leiba maramai khungang na liangmai furuki puna yum taraga mathui thugai khaidun mangata kankibani thaudo da thuklaba matungda thangnaba numita NSN IM maram thangal region na liangmai furuki marale jadraba nupi taruki mathakta sexual harassment ki thabuk sadaki RK ramping amasu mahaki masunupa RK Roland amasum RK Rosana numinadu sataki thawong adu miwebigi sat ki wang sataki thawong ni hairiba thawdo athok singa siliang menaga council gi mathak atamna pangtokiba thabak thorom amani hanasu phongdoki
ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯤꯇꯣꯞ ꯀꯨꯀꯤꯒ ꯄꯨꯜꯂꯒ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯆꯠꯊꯗꯨꯅ ꯌꯦꯜꯍꯧꯃꯤ ꯃꯨꯠꯊꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯌꯥꯔꯣꯏ ꯕ꯭ꯔꯤꯇꯤꯁꯅ ꯄꯥꯜꯂꯤꯉꯩꯗ ꯁꯦꯝꯂꯝꯕ ꯐꯣꯔꯁ ꯑꯃ ꯑꯣꯏꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯅꯣꯔꯠ ꯏꯁꯇ ꯗ꯭ꯔꯥꯀꯣꯅꯤꯌꯟ ꯂꯣ ꯆꯂꯥꯏꯗꯨꯅ ꯂꯩꯉꯥꯛꯂꯝꯕꯗꯨꯗꯒꯤ ꯈꯖꯤꯛ ꯐꯥꯎꯕ ꯍꯣꯡꯗꯣꯛꯄ ꯉꯝꯗꯅ ꯂꯩꯉꯥꯛꯂꯤꯕ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠ ꯍꯧꯖꯤꯛꯅ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯀꯨꯀꯤꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯍꯩꯒꯠꯂꯛꯄ ꯌꯥꯔꯣꯏ ꯃꯨꯠꯊꯠꯂꯒꯦ ꯃꯇꯥꯒꯨꯝ ꯇ꯭ꯔꯦꯅꯤꯡ ꯂꯣꯖꯤꯁꯇꯤꯛ ꯂꯣꯏꯅꯅ ꯐꯤꯖꯤꯀꯦꯜꯂꯤ ꯐꯥꯎ ꯌꯥꯎꯔꯒ ꯃꯩꯇꯩꯗ ꯂꯥꯟꯗꯥꯔꯤꯕꯗꯨ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯁꯤꯅ ꯈꯪꯗꯕ ꯑꯃꯠꯇ ꯂꯩꯁꯤꯜꯂꯛꯇ꯭ꯔꯤ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥ ꯃꯌꯥꯝ ꯑꯃꯅ ꯄꯣꯄꯨꯂꯦꯁꯟꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯋꯥꯡꯈꯠꯂꯛꯂꯕ ꯃꯅꯤꯄꯨꯔꯁꯤꯗ ꯍꯧꯖꯤꯛ ꯀꯔꯤꯗ ꯇꯧꯔꯒꯅꯣ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯒꯗꯧꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯄꯣꯄꯨꯂꯦꯁꯟ ꯑꯁꯤꯗ ꯌꯥꯟꯁꯤꯟꯈ꯭ꯔꯕ ꯃꯤꯇꯣꯞꯁꯤꯡ ꯈꯟꯗꯣꯛꯅꯕ NRC ꯇꯧꯕꯤꯌꯨ ꯍꯥꯏꯕꯗꯤ ꯇꯥꯁꯤꯟꯅꯗꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯅ ꯊꯝꯂꯒ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯌꯥꯔꯣꯏ ꯏꯪ 1980-82 ꯕꯦꯖ ꯇꯧꯔꯕ ꯃꯇꯨꯡꯗ ꯌꯦꯜꯍꯧꯃꯤ ꯈꯛꯇ ꯉꯥꯏꯔꯕ ꯀꯥꯟꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯑꯣꯔꯗꯔ ꯑꯗꯨ ꯑꯃꯨꯛ ꯊꯣꯛꯄꯤꯌꯨ ꯃꯗꯨꯗꯤ ꯃꯤꯌꯥꯝꯁꯤꯡꯅꯁꯨ ꯍꯔꯥꯎꯅ ꯌꯥꯔꯛꯀꯅꯤ NRC ꯍꯥꯟꯅ ꯇꯧꯗꯅ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯔꯛꯂꯕꯗꯤ ꯏꯔꯝꯗꯝ ꯀꯟꯕ ꯂꯨꯞ ꯏꯀꯜꯅ ꯃꯅꯤꯄꯨꯔꯤ ꯑꯦꯄꯦꯛꯁ ꯕꯨꯗꯤꯁꯤꯡꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯅꯤꯄꯨꯔ ꯌꯣꯋꯥ ꯍꯥꯕꯒꯤ ꯃꯍꯩ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 13:82 ꯇꯥꯕꯗ ꯃꯅꯤꯄꯨꯔꯗ ꯈꯔ ꯀꯂꯞ ꯌꯨꯋꯥꯔ ꯍꯥꯈꯤ ꯂꯤꯟꯅ ꯄꯨꯕ ꯄꯨꯡꯐꯝꯗ ꯊꯤꯡꯒꯨꯒꯤ ꯈꯣꯡꯆꯠꯂꯣꯟꯗ ꯌꯨꯋꯥꯔ ꯍꯥꯕ ꯑꯣꯏꯕꯅ ꯑꯅꯥ ꯑꯌꯦꯛ ꯑꯁꯤ ꯑꯅꯥ ꯌꯥꯝꯕ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯄ ꯂꯝꯗꯒꯤ ꯐꯠꯇꯕ ꯄꯥꯎ ꯇꯥꯕ ꯄꯤꯔꯤ ꯃꯁꯤꯜ ꯃꯅꯥꯎ ꯌꯦꯡꯊꯤꯅꯩ ꯃꯤꯌꯥꯝꯒꯤ ꯃꯀꯣꯛ ꯂꯨꯆꯤꯡꯕꯁꯤꯡꯒ ꯋꯥꯈꯜ ꯇꯤꯟꯅꯗꯕ ꯄꯤ ꯃꯔꯝ ꯑꯁꯤꯅ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯑꯀꯤ ꯑꯈꯪ ꯊꯣꯛꯇꯅꯕ ꯃꯩꯁꯥ ꯂꯥꯡꯕ ꯑꯋꯥ ꯑꯅꯥ ꯊꯣꯛꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯂꯩꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯑꯃꯗꯤ ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤꯗ ꯑꯊꯦꯟꯄꯣꯠ ꯀꯠꯆꯗꯨꯅ ꯊꯧꯅꯤꯕ ꯂꯩꯕꯥꯛꯀꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯂꯩꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗ LSTBꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ ꯍꯥꯏꯔꯤꯕ ꯉꯔꯥꯡꯒꯤ ꯑꯀꯟꯕ ꯍꯥꯈꯤꯕ ꯌꯣꯋꯥ ꯑꯗꯨꯅ ꯃꯄꯥꯟꯂꯝ ꯍꯥꯏꯕꯗꯤ ꯃꯦꯒꯅꯤꯆꯨꯠ 7.7 ꯌꯧꯅ ꯍꯥꯈꯤꯕ ꯑꯀꯟꯕ ꯌꯣꯋꯥꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯤꯑꯣꯏ 180 ꯃꯊꯛꯇ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯃꯤꯑꯣꯏ 1,000 ꯃꯊꯛꯇ ꯁꯣꯛꯈ꯭रे ꯀꯌꯥ ꯑꯃꯅ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯃꯤꯗꯤꯌꯥ ꯔꯤꯄꯣꯔꯠꯁꯤꯡꯗ ꯇꯧꯔꯤ ꯂꯣꯏꯅꯅ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯊꯥꯏꯂꯦꯟꯒꯤ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤꯅ ꯃꯇꯦꯡ ꯄꯥꯡꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯗꯣ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯝꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ